Image PAODAM miyeng tabiri basingbu ahan mamagtada binitana taram noksabagaloyana kurumjari. Hojik PAODAM asigi maroyo pau thamjari. Chief of Defense Staff General Bipin Rawat ki aroiba mathau mangam pangthokre. Manipurda aspa chatnahandaba Manipur lengana ngammi haina khaidem manina phongdokre. Lai harauba haiba thimda numit nifu mangani chithagada state level workshop ngasidagi hongdokre. Loyana MLA local area Panna Saba community hall sing Sangabagi Tharam Pangtok Nakre. Mapunga Paulo Birasi. Delhi gi Brad Square Crematorium da Chief of Defense Staff General Bipin Rawat ki Sanskar Pangthokre. Government ki lusing basing amasung military official singna Rawat ki aroiba mathau mangam pangthokpada saruk yaki. Gun salute 38 piki. Defense Minister Rajnath Singh nasu laikhidraba Rawat ki mafamda ikai khumnaba utki. Delhi ki Chief Minister Arvind Kejriwal nasu Rawat ki mafamda ikai khumnaba utki. Delhi cantonment ta mahaki haksang puraktringaida city gi akoibada miyamna Bharat Mata ki Jai haiba kholau lauduna puraki. Army Navy amasung Air Force ki military personnel kaya su saruk yaki. Ayuki pung 13 dagi hoduna yamlaba miyamna Rawat ki yumda lagduna awaba phongdoklaki. Makhoi manungda Union Home Minister Amit Shah amasung NSA Ajit Dawal su yauki. Tongan-tonganba political party sing lusing basing Congress MP Rahul Gandhi, Uttarakhand gi CM PS Dhami, Delhi gi CM Arvind Kejriwal su awaba phongdokpa laki. Mirai bagtagi military commander sing su funeral service da saruk yaki. General Rawat Uttarakhand gi Tauri Garwal dagini. Manipur da hokiba pung kunmari da miyoi kunmari nauna COVID positive oiba thengnakre, miyoi anina laikhidre. Pungpha masta miyoi lising ama jamri kumapan COVID test tobada miyoi kunmari positive oirambada ngasi COVID positive oibagi changchada ama dasmik taret yauki. State oina COVID pandemic hobadagi ngasi phawbada apunba miyoi lakh 13 lising 13 cham kunithoi COVID test tokre. Test tokhiba sing manungda miyoi lakh ama lising 15 jamri 19 COVID positive oikre apunba miyoi lising ama samapan marphu taret na laikhidre. Ngasi miyoi 38 naba phaduna discharge tokibadagi apunba recover tokhraba migi masingna lakh ama lising kulumdoi cham nifu taret yaure. Hojik active case da miyoi 393 leiri. State asigi COVID naba phakibagi changchada 9 dasbik ama mari da leiri. Malem pumbagi hoina COVID positive ba migi masing crore 13 lakh 39 lising 59 chonga 13 yaure. Masigi manungda miyoi lakh 52 lising 5 na laikhidre aduga miyoi crore 13 lakh 10 lising 3 na narambadagi pharakre. COVID laisasna saitheng piduna malengi manungda COVID positive masing khwaidagi yamba lebak na case crore 5 lakh 5 lising 35 satrat maudra thengaduna USA na ahanbada leiri. India na case crore 3 lakh 93 lising 13 satrat nipomari thengaduna ani shubada amadi Brazil na case crore 2 lakh 12 lising 13 subna 58 thengaduna ahum suba COVID positive case yamna thengnaba lebak oiri. Manipur Human Rights Commission ki chairperson Khaidem Manina haikre. Manipur da aspa chatna handaba Manipur lenga na ngami. Manipur sarkar na Manipur dagi disturb area lauthoklabadi aspa chatna roi. Wafam asing asi International Human Rights Day thoram Hotel Impal da Manipur Human Rights Commission na sinuna pangthokpa thoram da mahakna phongdokhibani. Mahakna makhata aduna handakta Nagaland amadi Meghalaya gi CM na aspa muthatnaba center da haibada Manipur gi CM na center da taknari haina phongdokhibadu Canada matau karamna phongdoklibano haibadu mayek sengna khanganpham toi. Manipur lenga na disturb area lauthoktabagi matangda commission na pakhum koukre adubu lenga na pakhum piraktabadagi commission na thabak makha sathari athuba matamda recommendation tharagani. Mahana makhata na phongdokhibada freedom of rights and expression asi punamak na leifam thoi khangnarabasu miyoi kaya ama phabagi thabak sathari. Chief Minister resign to hairubagi police na phaba state ama oibun thengnari. Human Rights Commission public servant khaktanatana lanai miyoi dasu action loba yai.
ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯂꯣ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯟꯅꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯥꯡꯉꯦ ꯀꯩꯗꯧꯅꯤ ꯁꯤ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯪꯗ꯭ꯔꯦꯕ ꯁꯤꯅ ꯑꯩꯅ ꯑꯋꯥꯕ ꯑꯃ ꯑꯗꯣ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯁꯤꯡ NGOꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯋꯨꯃꯦꯟꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯋꯥꯡꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯀꯟꯐꯔꯦꯟꯁꯇ ꯑꯗꯨ ꯍꯥꯏꯈꯔꯦ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ FIR ꯑꯃ ꯀꯔꯝꯍꯥꯏꯅ ꯊꯥꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯌꯥꯝ ꯆꯪꯗꯅ ꯃꯤ ꯑꯃ ꯐꯨꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯅꯤ ꯄꯨꯂꯤꯁ ꯇꯥꯛꯑꯣ ꯄꯨꯂꯤꯁ ꯇꯥꯛꯑꯒ ꯄꯨꯂꯤꯁꯇꯗꯤ ꯀꯃꯥꯏꯅ ꯇꯥꯛꯎꯅꯤ FIR ꯑꯃ ꯏꯔꯣ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯂꯩꯔꯦꯗꯅ ꯑꯗꯣ ꯍꯥꯏꯕꯗꯨꯗ ꯇꯧꯗꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ RK ꯔꯥꯖꯦꯟꯗ꯭ꯔꯣ, ꯂꯣ ꯀꯃꯤꯁꯅꯔ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯊꯣꯛꯄꯝꯅꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ इंटरनेशनल ह्यूमन राइट्स डे की थौरम असी डिपार्टमेंट ऑफ लॉ एंड सेंटर फॉर ह्यूमन राइट्स ड्यूटीज एजुकेशन MU की लेक्चर हॉल दा पांगथोक्रे। थौरम अदुदा MU की BC प्रोफेसर एन लोकेंद्रो सु सरुक याखी। अमरोमदसु अजी पांडी फ्रेंड्स एंड डोमेस्टिक सेंटर फॉर वुमेन एंड गर्ल्स चांदेल नसु तोंगान तोंगानबा CSO सिंग खुसमनरगा पलेल की खोपिनोल विलेज दा थौरम असी पांगथोखी। थौरम असी अतै मफम कयादसु पांगथोकनखी हाइरी। अमरोमदा आर्म फोर्सेस स्पेशल पावर एक्ट लौथोकपा ngamba लेंगाक अदुदा शिव सेना मणिपुरना ngamkhai leitana sagotkani laibak phabadagi lakliba mikhalasda शिव सेना थादोकपा कैंडिडेट ना माय पाकलगदी अस्पा लौथोकनाबा ngamjaba thakta hotnagani haina शिव सेना मणिपुर की प्रेसिडेंट M Tombina phongdokre। वाफम असिंग असि नुंगथिल बाउपरादा लेबा पार्टी असिग ऑफिसता पांगथोकपा पाउगी मिफमदा महाना phongdokibani। महाना मखा तारादुना हंदक नागालैंड की मोन डिस्ट्रिक्ट मिचम प्रजा सिन्मी तरा मरी की थवाई लौखिबग मरी लेना नागालैंड अमदी मेघालय की CM ना अस्पा हाइरिबा आइन सिना इंडिया की मसक थियले आइन सि मतंग चुनद्रे अदुना लौथोकपा मथौ तारे हाइना मरी लेना फोंदोखिबा अदु लुसिंगबा अमा ओइना थागतली। अखोइगी CM सु मरी लेना खोलाव लौफम थोई अस्पा हाइबसि ब्रिटिश मतंगी बुत अमदी संगिनना लेंगाकपा अमुबा आइन अमनी। असुकुइरबा आइन असिबो हौजिक फावबा नॉर्थ ईस्ट की स्टेटसिंगना चलाइबा हाइबसि इंडियन सिटीजन अमनी हाइबदा इकाइबा फावी हाइनसु फोंदोखी। अदुना अखोइ जनरल इलेक्शन सि लोइबो निमित्ता गवर्नमेंट सेम्बा लोइबो निमित्ता अखोइ मी तंखाइम सिरदि अदुगी गवर्नमेंट नु करिनि हाइबिया। अदुना अखोइ शिव सेना की मैगेदगी अखोइ खुलुन अदुना हाजरे अखोइ हिंगमिनसे लाइनासदगी कलौनबा अखोइ इलेक्शन सिद फेस्टिवल दौन तौगुमसे अदुगा स्टेट गवर्नमेंट ना लौथोइबा अखोइगी सब साबा मदुगी अखोइगी तौगम थोकपा SOP पुनमकसे अखोइ BJP ना हाना गाहनिंगे BJP ना हाना थोगाइ रखनो। लमसांग AC अमदी ओबगाई AC की इंटेंडिंग कैंडिडेट कुंद्राकपम कनबा मैतै अमदी मोहम्मद सिकंदर अली ngasi कैसामपाता लेबा JDU की ऑफिस दा ओक्रे। थौरम अदुगा मरी लेना JDU नेशनल जनरल सेक्रेटरी अफक अहमद खान हाई JDU बो नुंगसिदुना पार्टी असे यावरकपासना पार्टी असिबु नोंमा नोंमागी मपांगन कंखाहलगनी फोंदोखी। माकना हाई हौजिक फावबगी ओइना पार्टी असना लाकदोरिबा 2022 की अंगनबा सरुकता पांगथोकदोरिबा मणिपुर जनरल असेंबली इलेक्शन असिदा कैंडिडेट क्या थादोकनी हाइबा लेप्ट्री। ngasi थौरम अदुदा हानगी MPCC की एक्स सेक्रेटरी सनासंग गोपाल एडवोकेट एलांगबा अमुजाव सिंहा अमदी सोशल एक्टिविस्ट सलाम जॉय सिंहाना JDU दा यावरकपदा JDU की नेशनल सेक्रेटरी अमदी नॉर्थ ईस्ट इंचार्ज अफक अहमद खाना लेंयान उपतुना तरामना ओखी। The Temple of Universal Peace Awareness Cum Arts Culture Academy Tupaka Manipurna Sinduna Lai Harauba Haiba Timda Numit Nipu Mangani Chupna Chathagadaba Anishuba State Level Workshop Ama Thobal Wangmatabada Leiba TT Indoor Stadium Da Ngasidagi MLA Or Suzakumana Hodokre Lai Harauba Hobadagi na Loiba Pawbada Sangba Hiram Kayagi Maramda Resource Person Kayana Saruk Yaduna Kupna Nagadoriba Amadi Lai Haraubaga Marilenaba Filmmaking ki Thoram Su Yauriba Workshop Asi Hodokpagi Thoramadуда MLA O Suzakumar Tupakagi Advisor O Lokendro Amadi Tupakagi President Tiam Major Maitena Athoba Mitung Sing Oina Saruk Yaki Athoba Mitung Warol Piraduna MLA Suzakumar na Pungdokibada Tungda Lakadaba Mirol Kayanasu Ekhoi Culture Amadi Identity Asibu अदुमक ngakuna thamba ngamnabagidamagta ngasigi mirolna asigumba workshop kaya pangthokuna hotnaba tangai phade masida mipum khudingna saruk yaminasi haina phongdokki।
future generation lakadoriba Manipur gi maitai gi oriba mayam singsida akoi masi se preserve tawra thamdra di hayeng manga matungda akoi gi ahalaman singsina tarita tobiram de haiduna mayam duna matamda hairakadori de adina masi sinbi langbi ba mayam singse isana dedicate tokhoga isana kathok charaga lai harau bagi phajaba lai harau bagi mawong matau lai harau bagi culture masida nainaduna masida workshop tawuse akoi mayam gi damakta Manipur gi history gi damakta yamna chawthok chaningai ni haiduna mayam da thamjage ngasimtang Congress lengaki matamda praja miyang gi sakhot thorangi thabak thoram singda hena kudong chanabagi damakta district taret lauthokiba adu singi manung hanjinna leiba miyam gi damaktani haibasi BJP lengakna yamna munna khangdabani haina sugnu kendra gi MLA K Ranjit na phongdokre wapam ase sugnu kendra gi manung da leiba waikhong uyung kunauda MLA local area development fund dagi lupa lakh kunrom jangna nauna saba community hall ama miyam da khuchina bagi thoramda Ranjit na phongdokibani thoramadda sugnu kendra gi MLA K Ranjit waikhong khulgi khulakpa angong kula amadi Kaksing Kunau Municipal Council Exia Pasan KS Babuna Maroiba Myoshing oina charuk yaki thoramadda MLA K Ranjit na makhatana haikibada ngasidi BJP lenga asna Congress ki matamda district taret lauthokibagi manungda chingi district mangagi praja miyangi awat apa khudima mapung phana sengat sagatpa ngamdribasi BJP ki lenga asna chingi praja miyangi nungsibagi khudamla hairaduna go to hill go to village haiduna praja miyamda tat tauba drama kaya taubagi thabak election maya yoro fauba miyamda tat kaya tauribasi miyamna thajabiganu haiki Congress policy mo singi apa praja singi khudumja bhanaya gi romta yana chawda gi lora district taret gi manung district mana singi lo khomo se nasi lo function dorga helicopter dorga singi tambi sinabri habisi masi tak to ne habdu ke swaya ge praja singa Amaramdasu Khangabo Kendra gi MLA Local Area Development Fund 2020-21 gi sentang makhada Lamding Nasikhongda Nauna Saba Yakaipung Sanglan Community Hall ngasi haunabi matungina Kendra sigi MLA or Sujakumarna ribbon kaktuna sangha khibagaloyana miyamda khusinakre Yakaipung Thokpang Lop Lamding na sinduna ngasi pangthokiba Yakaipung Sanglan sanghabagi thoramaduda Khangabo Kendra gi MLA or Sujakumarna athoiba mitunglen Yakaipung Thokpang Lop Lamding President Laikhuram Baldeva Maitena Thoram Mapu Khangabo Kendra gi ex MLA or Landoni Lamding Wangjing Municipal Council Ward number 1 gi Councillor Laishram Sanjit Ward number 2 gi Councillor Sagol Sam Santi Ward number 3 gi Councillor Yumnang Ibo Picha amadi Slopland Higher Secondary School gi founder Nahakpam Babulin Maitena akhanaba mitunglen sing oina charuk yaki thoramaduda athoiba mitunglen warolda MLA or Sujakumana hai isa gi phuruki leijariba nat culture hauna lonjat singbu ngakna jatpa amadi yokhatpa haibasi tangai phade maramasna lamdamasa kundaminariba phuruk macha singna isa gi phurup singi nat amadi culture sing yokhatnaba honabada thaudang lobinasi mahaki maikaidagi su angamba mateng tawjage haina miyamda appeal tawki Manipur ki Kendra khudingmaktagi NPP gi youth singna saruk yagadaba NPYF na sinba Youth Conclave ka marilena NPYF 33 Hairo Asina sinduna ngasi motorcycle rally ama satkre rally adu Hairo Asida NPP gi intended candidate oiriba NDTN bu support tauba Kendra sigi youth singna Hairo ki tongan ba mafam sing phauduna satlaba matung Youth Conclave pangthokpham Imphal West ki pachoi phauba satki motorcycle rally adu lamtharaduna Hairo Kendra NPP gi mirep oiriba NDTN na haikibada awang nongpoki state singdagi aspa lotho amadi Nagaland da micham taramari hatkiba army gi ka henba thawong sing adu yaningdaba utuna Youth Conclave amadi motorcycle rally asi pangthokpani haiki Manipurda ngasi phawada achaw-chawba drug kayamarum phakragasu madugi mapu puthokpa ngamdaba asina maram oiraga Manipurda haurakliba tungi jati gi yumbirel oirakadoriba nahrol kayada drug na singnarakpa kaya adugi mayokta NPP Youth Front na lepkani haibadu ngasigi bike rally asina utle hayaduna miyamnasu support tobiduna awanba anoba lenga ama Manipurda lakpa matamda NPP na lusingba anoba lenga ama lakpa ngamba oirasunu hainasu detailna makhatarakli Moregi yumamadagi yamlaw lupa crore changa muki dak pharagasu madui mapu puthokpa ngamda maramaduna Manipurda haurak leba tungi jati yumiren oiragadoriba naharon kayagi
laipu drug teda singnarak bapunamuk singse National People Party Youth Front na maduge against lepi haibado khangnabagi damakta kendra singdagi lalaga ngasi pasoi teda achouba koi motorbike leli ama sinjabani paugi marak thatna break ama laujari COVID-19 nage ekhui section C anova COVID-19 variant Omicron malini mapang kya da sandorabli section ba khaltana tamthiraba laisad asidage ngakthuna ba pambaini niam pumbagi thabak tharam singdagi yariba makhai lapthokpiu mask subsoi choidana niam sumna upiu social distancing ngakpa kawhigano loinana khusa sapon sizinaduna toina hamdokpiu natraga sanitizer sizinabiu COVID-19 vaccine dose ani shuna soidana kapthokpiu loinana yumdagi maram laitana sathokpigano break ki makha tarak pa paulo birasi lakadari ba sahi lisingadi kuni thoigi angan ba sarukta pangthokna ba sem sariba 33 chuba mani police lati assembly election da hianglam acida national people's party da mire oina ba sem saramba nomaithem sanjay ngasi party asigi primary membership tagi tokle haina nomaithem sanjay election committee hianglam acigi general secretary ningthaujam bir babu na ngasi paumisigo naba amada phangdolakli hialam esigi manung chana leiba sakmaijinda leiba nomaithem sanjay gi yumda pangthokkiba paumi singona baduda bir babu na makhata na hai nomaithem sanjay gi election committee na advisor sing yauna kupna khanaraba matung sanjay bu npp dagi tohannaba warep lokhibani haiki lona samina bodan koida kurung chada ba haigadra degi aikoigi kanoda na koina madu penda bodegi hatare koi party du bujano khulu boi wafam na sadana aikoina party stegi to asi haiba warepse aiko committee kendra committee gi sanjoy gi kendra committee kyang kendra gi sanjoy haitare san candidate sanjoy gi kana npp stegi othari aikoina warepse lojja paumi singona baduda saruk yakiba nomaithem sanjay gi election committee gi advisor konthaujam manihana phongdorakpada nomaithem sanjay bu hianglam acida npp gi mirep oidinaba pirep lorakhiba si national people's party asi one man party oina uba amadi party leader singi marakta pau phaunaba watpa kaya urakpa loyana party asi gi sana kalon sing pamlaktabadagi kendra committee amadi election committee na munna khanara matung ngasimak npp dagi tokpagi pirep asi lokhibani adumoinamak mikhal asidi thengnadaba yadabanina makhatana election committee na karamba party da mikhal thengnagani haibadudi kupna khanaduna lakadare mikhalasta mai paknaba honagani haiki kendra committee advisory committee khanaraga ngasi mak haiba national people party asidagi to nabi pire ase ngasi mak logjabani tangai phadana akhoi election sidi thengnadaba yadabanina either next ki oiba party dudi akhoi kanada karida kanba party da election thengnagdege haibadudi makhatana akhoi election naiba central committee ki akhoi leadership khanaraga election che mai pakna 22 sit akhoi mai pakna nabgi damakta wonna jagani haibasi akhoi pressmen sininaw marta akhoi thamjari handa ikui kuidana mamang tha November gi tang kulumdoida Manipur gi chief minister N Biren Singhana Jiribam district ta go to village ki thorab yawba laklamba matamda jiri miyamda nongshaba thong western gate hairaga su khangnaba sanathong miyamda saba loire haiduna miyamda sinaramba adu jiri gi miyam amadi Manipur gi chief minister da sanathong asibu sariba singna chauna minam biramle PWD gi miyang makhada sakiba nongshaba thong western gate saba loire haiduna Manipur gi chief minister na jiri miyamda sinakibani asengbadi saba pungloi loire haijarabasu awatpa kaya leiba ure masi miyamda amadi chief minister bu ikaiba pibaga chap manari thong asig lepham thokpa mathaki parching watli aduga hapliba tin sing asisu haptabana miyamgi miyeng pham tariba sana thong asi maring marangba ama oina ure masigi matangda ke ratan singa koba Jiribam babu parada leiba praja amana asumna hai handata nongna sangakiba nongshaba thong western gate asi Manipur gi puwari da lehogadaba amani maduna nongshaba thong asi phajana loishandana leiriba asi Jiribam gi praja ama oina nungaijade sangakiba numi asi Manipur gi chief minister amadi MP laisemba sa jawbasu saruk yaki maram aduna phajana mapung phana loishanbiragadi hanadagi mangjaduna lakliba manglan adu mangphaunaragani haina phongdokki Project Paina, Nau Nasanga, Western Gate, Channel, Sabah Gate,
ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯦ ꯁ꯭ꯇꯔꯛꯆꯔꯗ ꯌꯦꯡꯕꯗ ꯐꯖꯔꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯕꯤꯗ ꯃꯇꯦꯛ ꯈꯔ ꯂꯩꯔꯤ ꯐꯤꯅꯤꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯐꯤꯅꯤꯁꯤꯡꯁꯦ ꯐꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯍꯧꯖꯤꯛ ꯐꯖꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯖꯤꯔꯤ ꯒꯦꯠ ꯋꯦꯁꯇꯔꯟ ꯒꯦꯠ ꯑꯃꯁꯨꯡ ꯖꯤꯔꯤ ꯒꯦꯠ ꯑꯃꯁꯨꯡ ꯈꯪꯅꯗꯧꯔꯤꯕ ꯀꯣꯔꯠꯀꯤ ꯋꯥꯔꯤꯗ ꯃꯁꯤ ꯃꯇꯝ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯂꯩꯉꯥꯛꯀꯤ ꯈꯨꯔꯨꯝꯖꯔꯤ ꯐꯥꯝ ꯂꯣꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯆꯍꯤ ꯑꯃ ꯆꯠꯊꯈꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯅꯨꯡꯗ ꯁꯤꯈꯤꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯤꯈꯤꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯧꯃꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯈꯤꯕꯗꯒꯤ ꯁꯝꯌꯨꯛꯇ ꯀꯤꯁꯥꯟ ꯃꯣꯔꯆꯥꯅ ꯗꯦꯜꯂꯤꯒꯤ ꯕꯣꯔꯗꯔꯁꯤꯡꯗ ꯆꯠꯊꯔꯝꯕ ꯄ꯭ꯔꯣꯇꯦꯁ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯟꯁꯔꯟ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯦꯖꯤꯇꯦꯁꯟꯗ ꯂꯧꯃꯤ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯕ ꯌꯥꯎꯈꯤꯗꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯀ꯭ꯔꯣꯞ 12ꯒꯤ ꯑꯣꯏꯅ ꯃꯤꯅꯤꯃꯝ ꯁꯄꯣꯔꯠ ꯄ꯭ꯔꯥꯏꯁ ꯁꯦꯟꯇꯔꯅ ꯐꯤꯛꯁ ꯇꯧꯈ꯭ꯔꯦ ꯀꯃꯤꯁꯟ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯀꯣꯁꯠ ꯑꯦꯟड ꯄ꯭ꯔꯥꯏꯁꯦꯁꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯨꯒꯤ ꯑꯣꯏꯅꯗꯤ ꯐꯦꯌꯔ ꯑꯦꯟड ꯔꯤꯃꯨꯅꯔꯦꯇꯤꯚ ꯄ꯭ꯔꯥꯏꯁ FRPꯒꯤ ꯑꯣꯏꯅꯁꯨ ꯐꯤꯛꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯍꯤꯔꯣ ꯏꯟडियन सुपर लीग की ngarang गोवा की PJN स्टेडियम फातोरदा सानखिबा कुलुमदोई चुबा मैचदा मुंबई सिटी FC ना जमशेदपुर FC बु मरी अनिदा माइथिबा पिख्रे ngasi लीग asi 13 चुबा मैच ओडिशा FC ga नॉर्थ ईस्ट यूनाइटेड FC ga गोवा की तिलक मैदान स्टेडियम दा निमिदांगी पुंग 3 मखाई ताबदगी सानबा होख्रे hayang December 18 gi निमिदांग पुंग 3 मखाई ताबदा 15 चुबा मैच ATK मोहन बगान ga चेन्नई FC ga PJN स्टेडियम फातोरदा दा सानरगनी पॉइंट टेबल दा मुंबई सिटी FC ना मैच मंगा सानबदा मरी थोइदुना पॉइंट 12 फंगदुना अहानबदा जमशेदपुर FC ना मैच मंगा सानबदा अनि थोइरगा पॉइंट 9 फंगदुना अनि सुबदा लेरी हौजे अरोबदा मरोयपा मुकाना थमजरी चीफ ऑफ डिफेंस स्टाफ जनरल बिपिन रावत के अरोबा मथौ मंगम पांथोखरे मणिपुरदा अस्पा चना हंदबा मणिपुर लेंगाना ngami haina khaidem manina phongdokre लाई हराउबा हाइबा थीमदा निमित 95 चथगदा स्टेट लेवल वर्कशॉप ngsidagi hongdokre loina MLA local area फन्ना साबा कम्युनिटी हॉल सिंग संगाबगी थरम पांथोकनाख्रे ngsigidi पाउदम पिजाबा मतंग सलोइसनजरे मियंग ताबिरि सिंगु खुरुमजरी